पाउचीद युम्फप ओइबा मरुइबा पाउ खरा अपडेट तौजरी दिसंबर 23 रिटर्न टेस्ट पांगथोकलगने ममांग चाही की तरा मंगा थोकिबा नोटिफिकेशन अमगी मतुंग इन्ना डायरेक्टोरेट ऑफ इकोनॉमिक्स एंड स्टैटिस्टिक्स मणिपुर के प्राइमरी इन्वेस्टिगेटर लवर डिविजनल क्लर्क एलडीसी अमसोंग ड्राइवर डायरेक्ट रिक्रूटमेंट अपॉइंटमेंट की दमक रिटर्न टेस्ट तौननबा थोकिबा अदु था असिगी 23 पांगथोकलगने आइना इकोनॉमिक्स एंड स्टैटिस्टिक्स डायरेक्टर पाइजुन्ना कमैना खुरेक पीदुना थादोरक सेरोल अमदा फोंदोरकले रिटर्न टेस्ट तौगदब मफम अमसुंग मतम अदु अथुब मतमदा खंगलगनी आइना सेरोल असिना मखाताना खंगलगले नगल अमरोमदा असम गवर्नमेंट मदरसा सिंह अमसुंग संस्कृत टोल सिंह थिंजनबगी बिल पुथोकलगने गवर्नमेंट चलाइबा मदरसा सिंह अमसुंग संस्कृत टोल सिंह थिंजनबगी बिल अमा असम गवर्नमेंट स्टेट असेंबली की लाखलिबा निंगथम मिफम मनुंगदा पुथोकलगनी आइरे स्टेट असी की मदरसा अमसुंग संस्कृत टोल स्कूल खुदिमक थिंजनबगी प्रपोजल अमा नोंगाइजिंग नुमिता पांगथोकिबा कैबिनेट मिफम अमदा अप्रूव तौखे चीफ मिनिस्टर सर्बानंद सोनोवालना कैबिनेट मिफम अदु प्रेसाइड तौखे असम लेजिस्लेटिव असेंबली की निंगथम मिफम दिसंबर 19 हौगदोरिबने स्टेट पार्लियामेंटरी अफेयर्स मिनिस्टर चंद्रमोहन पाटोवारी की वरोल पल्लदुना रिपोर्ट अमना हाई मदरसा सिंह अमसुंग संस्कृत टोल सिंह द हौजिक चटनारिबा लो सिंह मुथलगने मथंगी असेंबली मिफम द थौरांग अदुगिदमक्ता अखोइना बिल अमा पुथोकलगने आइना पाटोवारीना मखा ताखे असम द मदरसा सदुक तरागहुमदोय चलाइबदा स्टेट गवर्नमेंट लुपा करोड़ चनी हुंफु चादिंग तौदुना लाकली आइना स्टेट एजुकेशन मिनिस्टर हेमंत बिस्वा शर्मा ममांगदा फोंदोकपा लैखरबने भागना मखा तारदुना गवर्नमेंट मदरसा सिंह मतंगा चानबा मै मसिन तंबगे इंस्टीट्यूट सिंह ऑनथोकपा पामी आइगे सरगसिदा मदरसा सिंह अदुगी हौजिक लैरिबा टीचिंग अमसोंग नॉन टीचिंग स्टाफ के फम सिंह तानंदनबगिदमक्ता गवर्नमेंट लुपा करोड़ चहुम चादिंग तौरगने अतोप सोर्स खरा की मतुंग इन्ना असम गवर्नमेंट मदरसा खरा सेकेंडरी स्कूल सिंह ऑनथोकनबा अमसुंग खरना थिंजनबा वरेप लौखरे स्टेट एजुकेशन मिनिस्टर ना एजुकेशन डिपार्टमेंट द मदरसा सिंह थिंजनबगी वरेप थबकता ऑनथोकनबा कैबिनेट मेमोरेंडम अमा सेमनबा खंगनखरे अतोप पाउ अमदना पाकिस्तान द रिलीजियस माइनॉरिटी सिंह के मथक्ता अकनबा मेयत मिनै मयुकनरी हिंबगी महौ याहुंद्रे प्राइम मिनिस्टर इमरान खान लुसिंगबा पाकिस्तान गवर्नमेंट के मखादा लेबाक अदुदा लेरिबा रिलीजियस माइनॉरिटी कांगलुप के मियुसिंग बकाहेना ताथी तवैना तौबिदुना मेयत मिनै चथरे माइनॉरिटी सिंह असिगी तुंगलमचित की पुंसिरोल सुतंबा ngamdaba phibamda lahelle haina tongan media report sing phongdoknaragle Sikh Hindu kangluk ki nauri binupi masa sing ba target tawduna masana janingdana Islam dharma chaknana ba jamna toin thorang tawi aire Pakistan matam ayam badale bak aduda lairiba minority sing bo chawkhana ba madi makhoi gi apuba punsirol ama semkhana ba hodari haina international community ki mamangda kanna laujarabasu aseng bhamakki de makhoi ge claim adugi ona taina badale bak aduda lairiba minority sing Imran Khan losing government aduna minority community sing punsi da akai atoi kaya thogalle hingbagi marek mahau yahontana horen hayeng kari thokadage aibasida laita pham khangan ti airasu tongan bo report sing na phongdoke maraga sida laphoi chabana hakchang da kaya yamna kana ba pibage aibagi matang da amakhaktanga wai chaba asangba mara masing chabana punsi nungsangna na da yektana laina kaya dagi nga thokduna nungaiba punsi mahing amade hingbangami aiba aikhoi punamana khangnaraba wafamne lamdam masida marang kaina phangba wai singki manungda laphoi asisu amane laphoi chabana piba kanaba laphoi da yawriba machal sing masi karamba matamda chabana khwaidiki hena phai haibagi matangda wafam kharding thamjari ichamjamna khangmenase mapung pharaba laphoi amada bioactive compound carotenoids flavonoids phenolics एमिन विटामिन सी अमदी विटामिन ए मरांग काइन यावरे मचल सिंह असिना मियोबेकी हकचांग यावबा हु चेलाबा मचल सिंह लाइन लौथोकपंग अंबत नतना मखल मखा कया की कानाबा कया अखोगी हकचांग द कानाबा पिबंग अमे मूसा जिरुस की मनुंग चनबा मूसा सिया फैमिली की वै असि इंडो मलायन ऑस्ट्रेलिया अमदी पापुया गुनिया औरपो ओइरबसु ngasi मालेम की लेबाक चाम 35 दा संदोखरे कुमजा लिसिंग अनि तारागा तरुक के रेकॉर्ड मालेंगी ओइना लफोई पुथोकपगी चांग असी चादा कोनिपांदी इंडिया अमदी चाइना दगिनी आइरे mahusana laikang lagi lamdagi thokpa lafoi de petkalli amadi yamna thommi aduga tampak lamda hoba lafugi lafoi de stars ki changwang yawi amadi thongduna chabasu yai lafoi haibu oisi ayuki matamda pukhaklinge de chabana khwaidagi phaba matam oi aina ahlaman singna mamangai dagi ainai masigi chap chaba maramdi masida yawriba kadaba masak sing sakhau hanglege de chabana chabada loina mapung phana loksin bangam bane ai
Lapoi chang nai na nongmada ama natragan ani phawa sabada phangba kanaba singti matam kuina laina amana na duna phabang ngamdana leiba laina du phanbada mateng chauna pange masina thamoi gi laina leiba heart stroke toba puk nungsit ka ba thibong thirin da chokpa na ba leiba cancer makhal khara blood pressure gi laina sahi jam chalakpa gi akjang gi masal mayang ta tharakba cholesterol chang hanthana leiba punama phagat han badana tana akjang gi immune gi function kangkat han bangame Lapoi chabana bit ngaudong leiba phanba amadi uncha gi phibam phana lehen bada chauna mateng pange Lapoi da dietary fiber matik chana yawbada natana tongan ba vitamin makhal sing ascorbic acid folic acid vitamin A potassium magnesium iron amadi calcium matik chana yawba yamna phaba chinjak ne Lapoi amun ba chang nai na nongmada ama ani natraga ahum phawba chabayai masi chang nai na charabadi thamoi gi laina muscle uncha mit ki laina cancer makhal khara chakhau gi anabana singba laina kayadagi laina ngak thoktuna akjang phana lehin ba ngame Nagalambarom da Kanpur da army officer amana Russian tourist ijat mangal lamlaga lodkhre Russia dagi lam koiba lakiba tourist matai manau amagi khangna chanaba marupsu oiba Colonel Niraj Gehlot koba India macha amana matai manau asiba nungdangi chaklen chaminasi haiduna maki official residence da chakhauraba matungda Russian nupi adubo yo pithaklaga ijat mangan bikre aire Tabada thamoi sokningai oiraba tangna thokpa thokdok adugi matangda victim oirabi Russian nupi aduna police station da marik chomba statement pikre Chaliba December taraki numidangda thokiba thokdok adugi matangda Russian nupi aduna pikiba statement kan police station na tha asigi taragani thoida CRPC gi section 161 gi makhada record tawkhe maral leiraba officer adu phagatnaba police authority na akanba thibumba gi thabak chataba haukhresu haike Kanpur ge additional SP oiriba Nikhil Pathak na phongdokiba matung inna victim ohaurape mapuroibasu lai lairabi nupi adu Kanpur district hospital da medical examination tawnabe gidamak thakre thawdok asida chenariba Colonel Niraj Gehlot koba miyoi asi atuba madamda phagatnaba thawrang tawri haina su phongdokhe haugiba numenni asida police na mahakpu phagatnaba yamna kan honarabasu mai pakpa ngamdana leire Equis asiki mobile phone da contact tawrubada ring chatlabasu paukhum amata pirakte aire Police amasung surveillance team na aujuk phawadi mahakpu chapchana khongulli bangamdana leirakli aire misam ama oiriba Russian nupi adugi mapuroibana thokdok adugi matangda kan police station da tha asigi taragani thoid wakat ama langkhalakibani mahaki wakat aduda Colonel Niraj Gehlot koba mahaki marup aduna mahak amasung mahaki loina bibo chakuroba matungda mayai kabaju makhal ama pitaktuna gyan mangalaba matungda khudong chaba lukduna mahaki nupi bo ichat mahan kibani aike Ju adu thakluraba matungda Russian nupi nupa adu gyan mangke Madugi khudong chaba loduna Gehlot na nupi adu atopaka amada posilaga ichat mangan bikibani haire aroibada content sing asing maru iba pau khara asiba pau dam jariba Manipur local news YouTube channel amadi Facebook page asidagi yangbiri bopuna mapot thagachari loinana channel asina adom da kanarabadi subscribe like and share to ba kawi kadu pulamakpu amukhana thagachari